Thobal Haukada Leiba Peace and Freedom Academy PAFA gi Maheiroi Singda Lotsinduna Thamliba Heithoi Singthoiba Utthokpagi Thouram Ngasi Kunlak Suba Annual Parents Meet ki Thouram Pangthokkhre. School asigi Thongam Chauba Memorial Multipurpose Hall da Pangthokpa Thouram aduda PAFA gi Principal Salam Jotin Singh, JDO Thobal gi Assistant DDO Laiprakpam Gobin Singh, PAFA gi Headmistress Haikruzam Premita Devi, Hostel Superintendent Koningshon Moyon amadi Administrator Thokchom Santibala Devi na Presidium Member Singh oina saruk yaki. Principal Salam Jotin na fongdorakpada lamdam asigi tangdu laitadaba fibam asi leijarabasu tungi Yumbiran oirakadoriba Maheiroi Singh asibu afaba tinjang kaijang daba mioi amamam oihandaba yade haiba wakalon aduda ngasigi thouram asi pangthokpani. Parents Singh, School Management amadi Oza Singhi achetpa mari thamduna Maheiroi Singhbu sembada thaurang lauminaba mathau tai. Maheiroi Singhbu lairik khakta tambibagi mahutta makhoigi Heithoi Singthoiba amadi Lotsinduna lairiba talent Singh khangdok minaba haibasi tangai fadaba lei. Maram asina Maheiroi Singh asina haijaba Singh uthokhanbagi tanja adu laubani haiki. Ngasigi thouram aduda Maheiroi Singh na pamjaba amadi haijaba talent Singh miyamda uthokhi. Aurei bangang Singh si makoida mentally amadi physically healthy hoiba ma changmanina akoina academic scholastic area da kanna akoina assessment tawragasu ko scholastic area da su makoi gi Heithoi Singthoiba hidden talent mayam se masi so tawnanabagi tanja ama haibatai masi gi record oina amadi lifetime gi oina mokoi achievement phangnanabagi tanja da akoina kulak suba parents meet pangthok sabani hai school asida pangthoi basleida makoi da leijaba talent mayam asi akoi punna aiba haitaba janaraga hostel la leiba day scholars oiba apunba chhatra singsina magi mandatory oina magi performance se masi pije basleida akoi parents mayam sina hairiba overwhelming oina support obidana Peace and Freedom Academy da disang sina makoi gi talent sing se akoi utpagi tanda ama ngasi parents bisla pangthok sai masi ga loina akoi gi lagliba akoi gi angang sing home se gi hore iba angang sing se masdegi brought up torakanda mapung phawa mi mo rakanda society ga to profession sing da akoi fit to ba hen Heithoi Singthoiba angang sing ohen bada akoi school sina samjari basi mayam gi damak yengjaraga leba gi damak yengjaraga akoi masi tawdaba yadraba hiram mani haina pangthok sabani masida miyamna support tawgi damta amukana thagat